ngasi numida waram phone ki ba tuan manipuri si phone sing digi maru oiba I pausing khongocharaga manipur top channel gi maike digi myam da thamjagi ahan bada total curfew manung da su kwa mana zada khaini thingba ngamdri ba sida pandamna akan ba miyeng sanglagani Manipur COVID-19 gi ani suba wave na khamting awaba sathing piraklingai Manipur government su total curfew gi matam August 3 pawba sangdoktuna COVID sandokpagi sen thadatnaba kana honari seraksida lona yadaba mayai kaba polam kayadi marangkai na fangli hanadagi hena nungaiba business adum sathari hairiba polam singa si maru oina COVID ki sapu kana laidiba Delhi Kolkata Hyderabad gi Manipur yorakpani flight purapa polam singa si COVID ki main spreader oina miya marakta sanglaga leptana sandurak libani maru oina thangal bazar pauna bazar da dukan hangbagi ayaba leitaba sairaksida kamdauna miyamda yamna komna yoholak libano haibisi thidokpa mathau tai haina pandamgi Rosnikanta takhelsana khuyek piduna thadorok chirol amana phongdorakli chirol aduna makhatana hai lambi hanglinge athingwa leitaba matamda sukwa mana zada khaini pan parak amadi gudka na singba kaya si mahairoi loop kya na amadi CSO kaya na leptana fagat krabani amadi sakhaiduna mangan krabani amaromdana Guwahati dagi purakhiba kwa mana cargo bag taraga taruk fagat khre BSNL gi wire huranba ani polam singa kona na police na fagat khre ngase pung 12 tabada Guwahati dagi imphal tana lakhiba Air India flight 91741 yamlaba kwa mana puthura kre haiba pawma airport leiba police kangbu amana paw phangmadagi SP Imphal West ki miyeng makhada SDPO singjamai gi apunbati mamana birti kendrajin Imphal International Airport gi cargo ra puthorakpa kwa mana bag taraga taruk fogat pangam khre hairiba kwa mana singasi Bhagawati Air Express Private Limited tagi ulau Sanura Bazar laiba kangjam Jackson singasai kunguni thu apokpa laikhidraba Dananjoy kauba amada tharakhibani haiba khangma ngambaga loinana hairiba kangjam Jackson asi police na fogat khre hainis paw amana report tawri atopa laibak thiba paw amana Ashiba Hakchang ama Leiramle ngasi ayu anganbada Mayang Imphal Police Station gi manung chanba khela khong sabal haina khangnaba mafam amadagi nupagi Ashiba Hakchang ama phangle Ashiba Hakchang adu usiwa awang laikai digi miyo ama oiramba yai hainasu thajanari hairi atopa paw amana mo MBBS final exam gi phal haidokle sada maudragani panga point mark fu gohumdoi pass tawkhre Manipur University gi makhada Medical Institute ani Regional Institute of Medical Science RIMS amasum JN Institute of Medical Science JNIMS ki third proportional part 2 gi MBBS ki final examination 2001 January thara pangthokibadu gi phol ngasi AMU gi Controller of Examination Professor NG Nimaina khuyek piduna exam asigi phol lakthokre Puna MBBS nupa masum nupi samaga humdraga terer exam thabada candidate chamaga humfugumapan sada 98.83 pass tawkhre hairibe exam asida medicine amasum surgery da mark khwaidigi phanggiba candidate mari dudi RIMS ki Sharmila longjamna medicine da full mark sahum gi manungda saniga mapan JNIMS ki candidate singa dudi Saphirembi surgery da full mark sahum gi manungda saniga taraga manga Laisram Bandip Obstetric and Gynecology gi full mark sani gi manungda chamaga yangkai ga tret amasum Dipanjani na pediatric full chama gi manungda humdraga mapan fangduna mako oikre hari amana bosemna loba HSLC examination 2020 ngasi haidokre hainus paus na makhatana phungdurakli marakthana atopa pawamana gambling addiction Online game da lupa lising nifu mang badagi say taragom dagi nupa masama suicide tokre hek tabad angak pamadi nungai tab thaudo amada say taragom dagi nupa masama mobile game da paisa mang badagi depression naraktura masama tom ta sijakre hairiba thaudo asi Madhya Pradesh ki Satarpur district ki mafam amada thokibane class 6 kakta ngai riba anga sina masama tom da thauri yandun sijadri ngai gi mamangda suicide note amasu iramki Satarpur district ki DSP Sasak Zena haikibada suicide note aduda angang asina mamana mahakpu ngakpinaba hairambada natana depression na maram oiraga sikibani haina sa phongdokramki haiki
माकी ममागी UPI account की लिसिंग निफु लौथोक्तुना फ्री फायर गेम दा मंगनख्रे हाइनसु पालमखि पुलिस ऑफिशियल सिंह मखाताना फोंदोखिबदा माइनर ओइरिबा अंगांसिना ममाना हॉस्पिटल थबक चतख्रिङै अमदि मपासु लैत्रिङैदा वरेब असि लौखिबने हाइखि नुपा मचा असिगी ममाना माकी अकाउंट की पैसा ट्रांसफर तौखिबगी मेसेज फंगबदगी माकना मचा नुपादा फोन तौदुना सैखि मदुगी मतुंग नुपा मचा असि मागी कार संखिबदगी थोंग हांदोरक्तबदगी माकी मसीना ममा मपा अनिदा खंगनखि अदुबु ममा मपा यौरक्तुना थोंग फकायरबा मतुंग येंगलुबदा नुपा मचा असि सेलिंग फैन फी सिजिनदुना थरु यालमखिबने हाइदि थौदो असिना इंखलक्लिबा अंगांसिंगा मखोगी पुकनिंग वखल अमदि हक्चांगदा ऑनलाइन गेम सानबना पीरिबा सैथेंग अदुबो अमुकसु ताकली पनबयाबदी सही जनवरी सही तरागनिथुगी नुपा मचा अमा फ्री फायर गेम द एडिक्ट ओइरक्पदगी मपाना मोबाइल पहनदबदगी सुसाइड तौब लैख्रबने हाइनस पाउसन मखाताना फोंदुरक्ली तेंतंग अतोप पाउ खतंग म्यामना थमजरमगे मीराबाई सनुगी पुंसी वरी फिल्म दसु पुथोकलगने CUT Films Production imphal na silver medalist Tokyo Olympic Saikom मीराबाई सनुगी पुंसी वरी थाउदोक्ता युमफम ओइबा मणिपुरी फीचर फिल्म अमा नमनबा ngase yuk pung mapan taba matamna nongpok kaksingda leiba मीराबाई सनुगी mayumda CUT Films Productioner Chairman amasung film asiki dialogue amadi screenplay oigadaba saknairaba ayiba manawbi Director oigadaba OC Maira amasung film asiki producer oigadabi RK Nalini ga loinana Saikom मीराबाई सनुगी apokpa Saikom Kriti Maitei amasung हुईरेम बिमोल नोंपोक कक्सिंग लोनेना याना वारोल सही तौनख्रे हाइनस पाव अमन रिपोर्ट तौरी अमसुम पावसि मखासा थजरकपोइना ngasiगी मणिपुरगी ओइबा कोविड-19 अपडेट मैम शेयर तौजरमगे हौखिबा पुंग कुनिंग मरी असिदा मणिपुर मियोय सनिपानगा अमा कोविड-19 पॉजिटिव ओइख्रे हाइरिबा मियोय सनिपानगा अमसि बिष्णुपुरदगी यांखैगा मरी संडेलदगी तरेट चुचामपुरदगी मौद्रागा निपान इम्फाल ईस्टदगी सामगा मौद्रागा मरी इम्फाल वेस्टदगी सनिगा कुन जरीबमदगी मरी कक्सिंगदगी हुमफुगा निपान कमजोंगदगी अनि कांगपोकपीदगी तरागा निथोय नोनेदगी कुन फेरजोलदगी तरागा मापन सेनापतिदगी तरागा मरी तमेंगलोंदगी तरागा मथोय टेक्नोपालदगी अहोम थौबालदगी हुमफुगा मापन उखुलदगी तरुकनी अदुगा अपुन बोइना मियोय ngasi सनिपानगा अमा कोविड-19 पॉजिटिव ओइख्रे हाइरिबा पुंफम असिदा बिष्णुपुरदगी मियोय अनि संडेलदगी मियोय अमा चुचामपुरदगी मियोय अनि इम्फाल ईस्टदगी मियोय अहोम इम्फाल वेस्टदगी मियोय अहोम कक्सिंगदगी मियोय अनि कांगपोकपीदगी मियोय अमा अमसुम थौबालदगी मियोय अमा पुन मियोय तरागा मंगा कोविड-19 पॉजिटिव ओइबा मियोय लैखिद्रे हाइरिबा मियोय ngasiगी तरागा मंगा असि थारगा अपुन बोइना हौजु फावबदा मणिपुर कोविड-19 पॉजिटिव ओइदुना लैखिद्रबा मियोय मसिंगसि 1943 सुरे अदुगा ngasi haukiba pung kunga mari asida apun boina COVID-19 test taukiba ngasi yoiba apun miyoy masingsi lising taruka samriga humfuga manga tawbada miyoy sanipan ga supnagi ama COVID-19 positive oiba thengnarakibani haina report tawri tentang na to papauksi amadana sumna report tawramli Ashiba ma Leiramle where huran bani fare ngasi ayu angan mada nupa ma siduna Leiramle press na pumba pawd Ashiba Hakchang adu Mayang imphal police station gi manung sanba Zabar Salam Haibong Makong Thengnakhibani Laikhidraba Miyedu Kera Khongmandagi MD Ibadur Rahman Sai Taragatere Apokpa MD Tamizur Rahman Kawi Mahak Matau Karamna Shiram Libano Haiba Khangmangamdri Police na case ma lakhotuna thijin ba hokre hain spali